mathau mangamdo yauri haibadani loyade mikupsida maruptubu warauba sauningbana masada nungaidabasu thoina phaudre thauramdo loiba ngaibada awaba amadi oire haibaduni Marshanna loya paikhombaga wari phajana saramaga hankibana pharoidro mathanta arke nangli hauraga maga makhata na wari sage haibadi sauro aidi adugi energy yaudre sen chidai phajaba amata sutho yararoi ai khangi loya la ye suthokpa aduga kaino ma hairamdradi yam phajadre mana phajana khankidaba kaisu henna thoidokte da ingonda nangna chalu se haimanbaga asengba khangningbaga lakpani kaisu leitabasigi lana lauraga aikhoi ani na magi damak tawkhiba singduga ngasi mana aikhoi da utliba matawshiga phajadaba ani sigi chang oluradi yari bai ai chalamage loyado asitamak hairamduna chatlage khotlage paikhomada hairamda kep ama kauduna maphamdudai chatkhre ma khoirang khoi sauni masado Marshan makok hotlaga ai bulai khidrane ai nupina marolama oida ai na muk chatlaga asengba wari mayam se loina namshin khinabani DSP duso mafam duda yaushilagli magi di tawpham thokpani DSP duna ai loyana pau pirakpadagi khangi thokliba thodok wathok singsigi haurakpham amadi waroise haujikti sabchabi puthokpa ngamlani haujik maktawbadi khajikta hama loidrei daw nungsha thebigano sigi matang chidi tapthaba yaba oidi sidine saringai da yeihaugadaba wafamni Caroline dagidi waram khara khangduna laabani aduga paikhombogi yumda thabak sunaba leiribadusu nangna custody da puraktuna thamlaredana haujikna paikhombogi call history yengbada khudingmak irai laina khanglani civil dress da lakpani thaudok thokliba yumduda sinphamduga chanaba phizol setuna lakpada miyamda chingnabagi maram ama pikhiba pamde haksangdi tongkhrabani mi su ka heni hekta tin bahaidudi oide laikaiduda khangnabasu leite hana binana nangna loinaramba khara pau piduna ngainabada matamsu kharadi haujinkrabani nongdangi matamsu oirabani Marshan DSP anido imongda sangshilakli lai japai khomba makhoi punna phami DSP duna amasi itawgi wife to natro Marshana khumlakpani laisi henbidi chamamna duna laibani Marshana ma yauhanbada kaisu problem oiroidaba natro kaisu kaide asi haiduna laijada onchila DSP do laija su yengla DSP duna ai DSP Pumhel Imphal West District laijana mabo tingak maingak na yenglakpada masak taglakpani adamna hairakpada paikhomba laijagi makhutpo chelapna paishinbi ma leire hairigum luthana yengi matawdo paikhomba hawgalaktuna sir sigi matangsi aigoina wari sanaba yagadra ngasi thokida ngairiba thodok-siga ahenba mathama ai kaisu ahenba tawgadaba nate icham chamna noidagi khangdaba yadaba khara leibaduna tawbani paikhomba so amuk handuna phamtharakli haujik oiriba laijagi phibam sida ma tasingna adumna tawhaningde adubu migi su tawpham thokpa duty ni masi khangbana fathabani ngasidagi thama khara hinbagi mamangdagi laija amadi ima khudongthiba thoki July 23 gi anganba ayukta Marshan sakhangdaba misak amagi message lakpana ma Marshan hana mafam sida yaushilaki loyana paikhombogi yumda chatki yum sidana imadi wakhal mangduna leiramba Marshan thingnaraki hospital da khudakta pukhatki chapmanaba numittumaktada paikhomba nangi thiphamso aikhoina khangkide yumda leiba angangduna haibadudi aruba thabak ama chatta yadre haina chatki haiba pakhumse phangki mafam sigi lambi paringda khinaba CCTV footage su nongmanini da aikhoina khomgatpa ngamki maduda paikhomba mafam sida yaurakhiba yaukide laijana khudongthiba takraba tungda ningsingbada tu chungi paikhomba nupi magi khudangdo hena chetna paisilakhi kigano mana lepli haibani matawduna paikhomba sorama sangna honthaduna
ꯂꯥꯏꯖꯩ ꯈꯣꯏꯅꯤ ꯅꯨꯃꯤꯠꯇꯨꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯏ ꯃꯥꯁꯨ ꯄꯣꯊꯥꯕ ꯌꯥꯗꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒꯁꯨ ꯂꯣꯛꯇꯥꯛ ꯆꯠꯄꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯃꯥꯔꯁꯟ ꯍꯣꯏꯒ ꯄꯨꯟꯅ ꯑꯩꯁꯨ ꯅꯨꯃꯤꯠꯇꯣ ꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯍꯤꯗꯥꯛꯁꯨ ꯈꯔ ꯄꯥꯏꯔꯣꯏ ꯒꯦꯠꯇ ꯀꯧꯈꯥꯏꯔꯛꯄꯒꯤ ꯑꯍꯧꯕ ꯃꯈꯣꯟꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯪꯒꯥꯏ ꯈꯣꯠꯈꯥꯏꯕꯒꯤ ꯃꯈꯣꯟꯒ ꯂꯥꯏꯖꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝꯕꯤꯗ ꯀꯣꯜ ꯀꯛꯈꯤꯕꯒ ꯑꯩ ꯊꯨꯅ ꯌꯥꯡꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯩꯅ ꯊꯣꯛꯂꯛꯄꯩ ꯂꯝꯕꯤꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯊꯠꯆꯤꯟꯗꯨꯅ ꯂꯩꯔꯝꯕꯅ ꯃꯨꯛꯅꯕꯁꯨ ꯆꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯐꯝꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯂꯥꯏꯖꯕꯨ ꯄꯨꯈꯤꯕ ꯒꯥꯔꯤꯗꯨ ꯎꯔꯛꯄꯅ ꯑꯩ ꯊꯤꯟꯊꯕ ꯇꯧꯗ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯠꯇ ꯈꯥꯛꯇꯅ ꯏꯁꯤꯜꯂꯤ DSPꯗꯨꯅ ꯔꯦꯀꯣꯔꯠ ꯇꯧꯁꯤꯟꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯏꯈꯣꯝꯕ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯅꯣꯠ ꯇꯧꯁꯤꯜꯂꯤ ꯍꯥꯏꯗꯣꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯔꯨꯞꯇꯨꯒ ꯊꯥꯞꯇꯣꯛꯅꯕ ꯌꯥꯕ ꯃꯔꯝꯗꯤ ꯄꯤꯔꯤ ꯄꯥꯏꯈꯣꯝꯕꯒꯤ ꯀꯣꯜ ꯍꯤꯁꯇ꯭ꯔꯤ ꯐꯥꯒꯠꯄꯗ ꯅꯝꯕꯔ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯁꯨ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ DSPꯗꯨꯅ ꯊꯥꯒꯠꯆꯔꯤ ꯋꯥꯔꯧꯕꯤꯕꯁꯨ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯒꯤꯁꯨ ꯏꯊꯧ ꯑꯣꯏꯔꯨꯕꯅꯅꯤ DSPꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯥꯔꯁꯟꯁꯨ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇꯣ ꯑꯗꯨꯃꯛ ꯁꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯕꯅꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯣ ꯅꯨꯄꯤ ꯃꯉꯣꯟꯗ ꯇꯥꯔꯝꯕꯗ ꯏꯄꯦꯟ ꯄꯦꯟꯗ ꯋꯥꯔꯧꯏ ꯈꯨꯗꯤꯡꯃꯛ DSPꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈꯤꯅꯕ ꯇꯧꯔꯒꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯔꯥꯟꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯆꯨꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯅꯤ ꯏꯇꯥꯎ ꯑꯩ ꯑꯇꯩ ꯈꯪꯗꯦ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯥꯡꯅꯕ ꯍꯣꯠꯅꯔꯝꯕ ꯈꯨꯗꯤꯡꯃꯛ ꯏꯈꯨꯠꯃꯛꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯌꯥꯔꯤꯁꯦ ꯑꯁꯥꯎꯕꯗꯣ ꯐꯥꯊꯔꯣ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯧꯗ꯭ꯔꯤꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯑꯩꯒꯤ ꯗꯥꯏꯇꯤ ꯑꯣꯏꯔꯒꯦ ꯌꯨꯝꯗ ꯏꯪꯅ ꯂꯩꯔꯣ ꯆꯠꯂꯨꯈꯤꯒꯦ ꯃꯥꯔꯁꯟꯁꯨ ꯄꯨꯝꯍꯦꯜꯅ ꯆꯠꯈꯤꯕꯒ ꯅꯨꯄꯤꯗꯨꯕꯨ ꯄꯨꯔꯛꯇꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯀꯥꯍꯜꯂꯤ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯇꯁꯦꯡꯅ ꯈꯜꯍꯟꯈꯤꯗ꯭ꯔꯦ ꯃꯔꯨꯞꯁꯤꯡꯗꯨꯗ ꯄꯥꯏꯈꯣꯝꯕꯗꯤ ꯎꯌꯨꯡꯒꯨꯝ ꯑꯁꯥꯕ ꯃꯤꯇꯝꯒꯨꯝꯅ ꯂꯩꯍꯧꯔꯤ ꯃꯍꯨ ꯆꯦꯟꯕꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯉꯣꯟꯗ ꯈꯛꯇ ꯅꯨꯡꯁꯤꯕ ꯎꯠꯄ ꯍꯩꯕꯤꯔꯥ ꯅꯨꯡꯁꯤꯕꯅ ꯑꯉꯥꯎꯕꯤ ꯑꯣꯏꯍꯜꯂꯕꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯗꯅꯣ ꯊꯃꯣꯏ ꯑꯅꯤꯅ ꯋꯥꯔꯧꯅ ꯆꯠꯈ꯭ꯔꯕ ꯃꯈꯣꯏꯕꯨ ꯍꯟꯗꯨꯅ ꯇꯥꯟꯅꯗꯨꯅ ꯊꯦꯝꯂꯨꯗꯕ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯨꯝ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯁꯝꯗꯦ ꯅꯨꯄꯥꯗꯣ ꯃꯥꯔꯁꯟ ꯃꯃꯤꯠꯇꯣ ꯉꯥꯏꯍꯥꯛ ꯂꯩꯇ ꯅꯣꯏ ꯂꯩꯁꯤꯍꯦꯟꯕꯤ ꯃꯇꯧꯗꯣ ꯈꯪꯂꯕꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯉꯥꯊꯔꯛꯏ ꯑꯕꯦꯝꯃ ꯍꯥꯎꯅꯦ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯔꯤ ꯏꯌꯥꯝꯕꯪꯕꯨ ꯏꯀꯥꯏꯕ ꯍꯩꯕ꯭ꯔꯅꯦ ꯇꯁꯦꯡꯅ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯏꯀꯥꯏꯔꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯃꯔꯝ ꯆꯥꯕ꯭ꯔꯣ ꯏꯌꯥꯝꯕꯪꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯔꯤꯗꯨꯕꯣ ꯑꯗꯨꯒꯅꯦ ꯏꯌꯥꯝꯕꯪꯃꯨꯛ ꯃꯇꯤꯛ ꯆꯥꯕ ꯏꯄꯨꯔꯣꯏꯕꯁꯨ ꯂꯩꯇꯤꯌꯦ ꯅꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯅꯪꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯤꯕꯒꯤ ꯃꯍꯨꯠ ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯀꯌꯥꯗ ꯇꯥꯊꯤꯅ ꯇꯧꯔꯨꯕ ꯂꯥꯟꯅ ꯂꯧꯔꯨꯕ ꯃꯔꯨꯞꯄꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯑꯩꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯅꯪꯕꯨ ꯌꯥꯔꯦꯕ ꯏꯌꯥꯝꯕꯣ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯌꯨꯝꯕꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯗ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕ ꯑꯣꯏꯅꯕ ꯋꯥꯔꯧꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯅꯐꯝ ꯇꯥꯏꯅꯐꯝ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯑꯗꯨꯃꯛꯅ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯁꯤꯗ ꯍꯦꯟꯖꯤꯟꯅ ꯈꯟꯕꯤꯔꯨꯅꯨ ꯏꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯒꯤ ꯃꯤꯍꯧꯕ ꯀꯌꯥꯒꯤ ꯀꯌꯥꯇ ꯇꯥꯗꯕꯅꯤ ꯑꯩ ꯏꯌꯥꯝꯕꯨꯡꯗ ꯋꯥꯔꯧꯕ ꯅꯠꯇ꯭ꯔꯒ ꯁꯥꯎꯅꯤꯡꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦꯌꯦ ꯑꯕꯦꯝꯃ ꯑꯩ ꯇꯥꯔꯤꯌꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯗꯤ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯏꯌꯥꯝꯕꯨꯡꯗ ꯋꯥꯔꯧꯔꯝꯂꯒꯕꯨ ꯅꯅꯥꯛꯇ ꯑꯁꯨꯛ ꯅꯛꯅ ꯐꯝꯗꯨꯅ ꯅꯪꯒꯤ ꯁꯥꯒꯜꯗ ꯉꯥꯊꯗꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯅꯝꯐꯨ ꯁꯥꯐꯨꯗ ꯀꯨꯟꯗꯣ ꯄꯔꯦꯡꯒꯤ ꯇꯠꯄ ꯌꯥꯗ꯭ꯔꯕ ꯂꯤꯄꯨꯟꯗꯨꯅ ꯇꯧꯔꯝꯂꯕꯗꯤ ꯊꯃꯣꯏꯗꯒꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯋꯥꯈꯜꯁꯤꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯩꯅꯥ ꯄꯤꯔꯛꯏ ꯅꯕꯨꯛ ꯃꯥꯡꯕꯒꯤ ꯍꯧꯅꯕꯤ ꯍꯦꯟꯖꯤꯟꯕ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯍꯣ ꯃꯥꯡꯉꯤ ꯈꯣꯏꯗꯤ ꯂꯟꯆꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨꯔꯥ ꯒꯥꯔꯤꯁꯦ ꯂꯧꯕꯨꯛꯇ ꯊꯧꯗꯖꯅꯤ ꯌꯥꯝ ꯂꯟꯆꯦꯟꯕꯤ ꯇꯧꯕ꯭ꯔꯥꯕꯣ ꯑꯗꯨꯅꯕꯨ ꯐꯔꯦ ꯍꯦꯕꯟꯗ ꯔꯣꯃꯥꯟꯁ ꯇꯧꯅꯕ ꯅꯪꯁꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯩꯗꯤ ꯆꯤꯟꯅ ꯉꯥꯡꯅꯋꯣ ꯑꯗꯨꯝ ꯌꯥꯕꯅꯦ ꯁꯤꯟꯒꯟꯕꯤ ꯃꯤꯀꯤ ꯊꯤꯌꯦ ꯑꯩꯅ ꯀꯗꯥꯏꯗ ꯀꯤꯔꯦ ꯀꯤꯗꯅ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯋꯥꯒ ꯂꯣꯠꯇꯅ ꯇꯧꯔꯤꯗꯣ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯒꯤ ꯅꯪ ꯁꯣꯛꯈꯤꯗ꯭ꯔꯥ ꯈꯟꯕꯒꯤꯅꯤ ꯀꯩꯅꯣ ꯅꯨꯡꯁꯤꯔꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯅꯕ꯭ꯔꯣ ꯅꯨꯡꯁꯤꯗ꯭ꯔꯒꯅ ꯀꯦꯌꯔ ꯇꯧꯅꯕ꯭ꯔꯣ ꯀꯦꯌꯔꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯏꯅꯝꯃ ꯏꯃꯥꯅꯁꯨ ꯌꯥꯝ ꯇꯧꯔꯛꯏ ꯀꯩꯅꯣ ꯑꯕꯦꯝꯃ ꯅꯥꯁꯨ ꯄꯪꯒꯨꯝ ꯇꯧꯈ꯭ꯔꯦ ꯑꯩ ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯗ꯭ꯔꯦ ꯏꯆꯥꯒꯤ ꯃꯃꯥ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯈꯤꯗ꯭ꯔꯦ
Tarui nangdi. Migidi matai mana oiba oidri. Lanbungda punna lepminaraga love language amoina simi. Aduga ai nupishina karamba nupino khangde. Sine unique oiba haido. Hoi, nang sumzaro. Asingbai achumba haibani. Yambung na chumhan banate. Gari sibu kaino. Thengu ga lamjel ka tanai raba. Tanarasu thengu do na thoiramani. Mana panthungpam halaso. Aina nungsibada gold medalist oigedauba. Martian tapna isai masaklai. Taplapna nungsina. Laina na yum libining thilay. Lainam na jo libinung shilay. Inglabi mai thong ni pamulay. Aigi mapopo shum hatlay. Nuluk na ay buying libi. Mingaw na nataw libi. Kaurage ng bu. Chamlabi tanawbi yumki mo. Chamlabi tanawbi yumki mo. Nupi maso nupa magi makasam thari. Nupa magi sagalda ngata na. Minungshina talaba. Hoige nungshiba nahaktani thawai riba. Hoige thawai riba nungshiba. Nasai gonda laisa tamjage. Mapoksige poloy oy jage. Sajage nasai gonda hinjage. Mapopshigi oy jarage poloy shu. Napiduna adumna ahanba oina magi tong induna sursana saglakpa isaida. Nupa magi thamoidi phasin punchin mangamda hena manakta singshinbirari. Mayumsu yaushilakle. Laimada paupi kibana mangjawna mapi marot may ising chaishenda tairen pungpai laluko tulsi mana haptuna thamlammi. Anidusu iru maithasa tauduna mapi asingbo honglaga may ising tawgadaba sing tauduna yum manung changlai. Laima wafamdu khara makai khangduna su wahang pawhang taude. Mikupsida wana hanarakpani. Nupidugi mangda garisu taudaba harau tayambagi saktam oina uhanduna su. Nungda lairiba machagi awaba mai thongdi. Mama oibi mana khangzin ushinba ngamki. Kada karakle. Marshana themduna nupidudi chak pijay. Masu kharadi charabani. Laisi hen bisu pham semi. Pathanaba. Marshan di phone do puthokduna metli. Mama thau yam chillibani. Yambo. Tum khiroidra. Tumani. Ai melam da thajilam khige. Thabaki. Hoi. Loya de hana lep salamle group dagi. Thanaraba message to so chawrakpa ama pai. Mina hainaba wahaida. Hana di hazadi. Adawa hujikti. Isada thoklakanda khakdamak khangbasu ngamle. Nakna leiba, lapna leiba. Masak khangba yeknabadagi. Aiga nakna punba. Aina khwaidai thazdaba manade. Sigi thabakse. Aingonda suktau tawro aina kaina khanba misini hena sathirami. Paikombana. Mapan thongi thaudok wathok khara se uraga. Marupki marida lana laushinbadudi. Nangsu lankani loya. Aina chume haikidi. Aduga nangbu lana lawe haiba message su yaukidi. Aina ibada. Nangna hairida. Aingonda natro. Khaladi oiramani. Tasingna yamna singna hairabada group se. Pukjal tingna nungshinana laise haina semkhibani. Marupki marina marai chai tharaklabada makhata na group side active oibagi kanaba laitre. Loya. Aigi punchina laikhata na mangkhibadu natro. Nangna yengba pamlise. Nangna maphamarang khangdana laikhiba matamduda
Martian ibani nangidama kayang wai. Isa ki oiba thaudang singdagi phau nangna maruni khana hotnakiba. Adubu yeknabasingi khutta taramdaba. Aikhoidagi lotki yauna lotpa oibagi nangba aikhoina phangba ngamkhidabani. Haujikti aigi punchisu lekha taridana. Sakalamba asasu pungkai kai. Kaisu khangzadaba angangdusu aina awafamda langshilidana. Shini asingba marup leijabagi nungaiba haibado. Makha taba karima walige. Aiwoi pili khari. Ithanta ingna chikna laikhrage. Karigumba shinthana aigi phamdamuk halaktrabadi aikhoigi marupki marisu loirabani. Aduna loyagi last message ni group to the tharamba. Adudai adum ma lep chatkri. Marshanda mention tawduna paikombana kawrakpado awai akhum tawduna ngangnabagi mahutta left oina tumin chatli masu. Harau marupki mari chasilhanchi hangkiba group to ngasidi pungkai kairi. Wakhaldi sengna khazik nungaite. Adubu masu henjina khanduna di lairudri. Tayon na raba wakhalakta. Manglaba thazaba mayamsida kanabuno mana thaza tawriba. Saktam dubu warauge ngamde. Lap na mabu inthoraklabasu maranduna kanamtada phone tawduna mateng niningbagi apambasu ngasidi masada phaukhidre. Sinthada amurakti call tawri. Adabu switch off hairakpada upaide laikhide. Purse da haptuna thamliba photo da nungshina nanduna. Thoi ahong banaiba matamgi ichelda yauri hairambani ko ifamda nangde. Adabu akanba nunglei saphose mayoknaba ngamlaroi khan inaktagi lapna chenduna lotlabar thoi. Tamuchagi thoibe makhoi khudingidi mapung phaba yumban amamam oikre. Nang aina punchigi lamkhai sida leptuna kaina bidai tongnaba haibado mapoksi magi adubak pamda oikiba tarabra. Aidi ngamloi mikap khara telaba matam khara sipau nangi na pau tadabada ngauchitna duna wariba thamoisina asuk sangba punchi lambise labna duna naitom tan hingba amuk tilakhi kena nakta aroiba oina michai ke atadunusu nangbo aroiba oina yengjaba thamo chana nakta lakhi ke ko. Marshana location ding assign thabiraklabani. Mana ngamme haiduna angam tanshin nupiduge apambada yetchira yetloshira khanbada wakhal thamoina lan mikup khara sokna duna lairubadani. Loya da tumthaba yada phamung duda ka dunadi pothaba themli. Hayengi ticket chu khudakta kakre. Somdana laijado mama bu ningsing pendabana kapchai. Paikhomba su lengdana nupi magi nakta lairi. Karamna sunaito chawkhraba yumduda mathanda thadoklamgani. Thokriba oikriba mayamduda iyangsu yangthokna kanagumba amada sinaramdausu mabukto chamthokluba ngamde. Chatnabi haibasi miyoiba ikhoina sembani haiba phirepsina mihu changlakani haibagisu thoina wasiludre. Seba putharo minangbo sumkaptana leiradi nasase loine hena sokjin batariba tamchanangi nakta lengdana leirishidi se kapchit piyoigano aigi laijadi paramopini aina mit panglakpada tamchasu aingondagi labna chatkradi aigi chaye kaigi nanakta ge aina labna chatoino se tumoba wakhaldu sum khanjiladi pothaba yararoye. Tamcha nang ai thengnabada yam wareko nungsinana leiramba marupki mariso loina thapnare ai si yam phatte nangbusu yam wahalle. Yari basi aigidi nangna maroni chatningbasu chatkisanu lainingba aibu masak khangbasingna lehausanu aikhoina hinglise migidamak natte tamchagidi nang leire sini yare. Nupidugi makokta tapna nanthabi awaba wakhal khallanu batagom mamagi khalluba mikupta nungaitaba poktunasu nupaduna manakta leiri lengdana leiri magi mathada pothari khantharakpa mikupta akibagi chonglamba mihuldi nemthaki